Lakliba June Marida Thoubal District Head Quarter pangthokkadaba vote masing thiba asigi Sem Saba thabk thouram sing district asigi election officer oiriba Deputy Commissioner Thoubal Ahanthem Subhash na nouhounana yengsinkhre. Vote masing thiba numitta Thoubal DC office mamang faduna chatliba National Highway 102 Imphal Moreh lambi gi chathok chasinda ahongba khara leiragani. Hiram asigi matangda mahaki office to pangthokpa paugi mifam amada Deputy Commissioner Thoubal Ahanthem Subhash na haikibada June Marida pangthokkadaba 19 suba Lok Sabha mikhalgi vote masing thiba asigi Sem Saba pumnamak loire. Vote masing thiba numit asida DC office fauraga chatliba National Highway 102 da chatpada athingba thamle. Imphal lomdagi lakpa gari makai mela ground gi yaripok lamkhaidagi Nepra Company fauraga Wangbal da faudokani. Makharomdagi lakpa gari singsu Wangbal dagi yaripok lamkhaida lakani. Khangabok natraga atai maraktagi thoklakpa gari makai Arong Thongdagi Nepra ramda chatlaga mela ground da lakani. Mikhalgi vote masing thiba yawgadaba singgidamak athokpamgi Junior High School amasung HDFC Bank Mamang lampakta khamgani. Candidate natraga counting agent singi Chaoyaima Higher Secondary School Thoubal amasung Khangabok High School amasung SP Thoubal gi office mamangi ground da khamgani. Aduga candidate sing natraga counting agent singi mobile collection center amasu treasury office Thoubal gi office ta hangani. Media singi su ECI na piba authorized letter paiba khakta counting hall da changba yagani. Loinana treasury office Thoubal gi hall da media center amasu hangdokle haina mahakna makhata na fongdokhi. Lakliba June ki Tang 2024 sida Imphal Lok Sabha Lok Sabha election gi counting ki damakta Thoubal District ki oina koi Sem Saba punamak loizare. Counting sida changadaba koi counting staff sing, counting supervisor, counting assistant returning officer sing, amasung micro observer sing gi koi anirak training piba loijakre. Koi counting sibu yengsinkhre koi election commission of India na election observer mari su happy rahi koi counting observer oina makhoi su hayeng Thoubal District loina thungbiragani yamaru oina counting siga mari leinana ekoi numit sida praja mayamgi phanabgi damakta I message amtang pass tawjage counting numit sida ekoi maru oina khoi gi DC office power ga chatliba National Highway si ekoi lambi gi diversion leigani numittugi ayuk pung 6 tagi Imphal lomdagi lakpa makha tangna haidarapa gari sing yaripok lamkhaida diversion pijagani aduga makha romdagi Imphal lomda haigalapa gari sing su ekoi Wangbal da ekoi diversion pijagani aduga marakta tholakpa gari sing ekoi Khangabok tagi karidagi tholakpa gari sing sina Arong Thongdagi ekoi Nepra Company somda ekoi diversion pijagani praja singna numisida khangbiraga masigi lambi sida chatkadaba leiragadi ekoi na thamjariba diversion gi kenosima khangbi oina I thamjage duga loina na numisida lakadoriba diversion pigra matungdadi ekoi election ga mari leinaba staff sing adagi ekoi contesting candidates gi agent sing umanatana amata ekoi gi lambi sida chatpa yaro ekoi gi permit yaro lakani makoi sing sigi ju parking ekoi na tongan mafam da seli maruena counting gi duty lakadaba counting staff sing sina makharomdagi lakpa kambu si ekoi athokpam junior high school gi ground amasung veterinary office complex asida ekoi gari khambigani awanglomdagi haidarakpa kambu gi na ekoi gi HDFC ki bank leiriba mafam gi mamang khangba saruk Tata Motors leiriba gi mamang da leiriba ahangba saruk singsida ekoi makoi gi parking arrangement sinjari loina na vote ki damakta lakpi kadoriba contesting candidates sing counting agents sing ki damakta di ekoi makharomdagi haigalakpa singena Khangabok Higher Secondary School gi lampak amasung ekoi gi SP office ki opposite leiba ekoi gi ground sida khamba yagani aduga loina na mathak lomdagi awang lomdagi haidarapa singsigena ekoi Thoubal mela ground amasung Chaoyaima Higher School ki ground da ekoi gari khamamaga khongna changbirakadabani Deputy Commissioner office tadi permit yawba koi gi election observer gumba CO gumbagi gari khak natana atopa gari amta koi manung da changan jaroi mobile phone su yariba makai pubiraktanaba ekoi na thamjari kai gi da counting hall da ekoi gi yamna bangai phadaba ARO observer amasung ekoi gi ETV based counting supervisor natana kanamatana phone pusalaga pusanba yaroi karigumba puraga laagadi tongana agent singju candidate singju ekoi gi mobile phone collection center ama ekoi treasury officer gi office da ekoi semaga thamjare ekoi gi media gi sininau singsu ekoi gi election commission of India na pibo authorization letter paiba
media gi sininaw khak counting gi manung sida khoi changhan jagani makhoi gi su tongana media gi room ama khoi sem saba loijare masida khoi na internet ki facility piri khoi gi tv nung piraga makhoi sisu khoi na round ani ahongi khoi gi district sigi information officers in a lit tawraga base by base counting hall manung da changaga khoi yengba yagani the counting hall manung da changaga manung da changaga khoi gi photo video lobudi athing ba thamjagani haibasi mai mayam da thamjage